ꯗ ꯌꯥꯗ꯭ꯔꯤꯅꯣꯗ ꯁꯦꯝꯐꯝ ꯈꯪꯗ꯭ꯔꯕꯀꯣ ꯑꯗꯣ ꯁꯤꯗꯩꯗ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯒ ꯌꯥꯔꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯀꯛꯊꯠꯂꯒ ꯑꯃꯨꯛ ꯇꯧꯔꯛꯏꯅꯦ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯄꯨꯔꯥ ꯕꯦꯔꯥ ꯇꯥꯈ꯭ꯔꯦ ꯚ꯭ꯌꯨꯗꯤ ꯑꯝꯇ ꯎꯠꯂꯛꯇ꯭ꯔꯤ ꯂꯥꯏꯛꯇꯤ ꯑꯃ ꯍꯥꯟꯅ ꯆꯣꯡꯊꯣꯔꯛꯑꯦ ꯁꯤꯂꯥꯅ ꯂꯥꯏꯛ ꯊꯧꯃꯟꯗꯅ ꯂꯥꯏꯛ ꯍꯥꯟꯅ ꯆꯣꯡꯊꯣꯔꯛꯑꯦ ꯑꯉꯥꯡꯁꯤꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯔꯦ ꯍꯦꯜꯂꯣ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯃꯤ ꯆꯪꯉꯛꯄ ꯈꯨꯗꯤꯡꯅ ꯋꯥꯔꯤ ꯍꯥꯟꯅ ꯁꯥꯗ꯭ꯔꯤꯉꯩꯗ ꯂꯥꯏꯛ ꯑꯃꯃꯝ ꯍꯥꯟꯅ ꯅꯝꯕꯤꯌꯣ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏ ꯍꯔꯥꯎꯔꯅꯤ ꯑꯩꯈꯣꯏ ꯅꯠꯇꯦ ꯁꯤꯂꯥꯅ ꯍꯔꯥꯎꯗꯣꯏꯁꯦ ꯅꯪ ꯌꯥꯎꯗꯕ ꯑꯩꯈꯣꯏꯗꯤ ꯂꯥꯏꯛꯇꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯀꯩꯝ ꯈꯟꯗꯦꯗ ꯇꯧꯔꯗꯤ ꯃꯤꯅ ꯂꯥꯏꯛ ꯇꯧꯍꯜꯂꯣ ꯑꯩꯁꯦ ꯃꯔꯝ ꯂꯩꯔꯝꯒꯅꯤꯅꯦ ꯑꯗꯨꯒ ꯏꯃꯣꯏꯅꯨ ꯆꯪꯕꯤꯔꯛꯑꯦ ꯑꯅꯤꯁꯨꯕ ꯂꯥꯏꯛ ꯀꯀꯥ ꯍꯦ ꯊꯦꯡꯛ ꯌꯨ ꯏꯃꯣꯏꯅꯨ ꯑꯗꯨꯅꯦ ꯍꯥꯏꯗꯤ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯀꯥꯟꯗ ꯀꯃꯥꯏꯅ ꯀꯩꯗ ꯆꯠꯄꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯦꯠ ꯌꯥꯗ꯭ꯔꯤꯔꯥ ꯀꯩ ꯇꯧꯔꯤꯅꯣ ꯑꯗꯣ ꯆꯠꯄ ꯂꯩꯈꯤꯕꯗꯨꯗꯒꯤ ꯍꯧꯖꯤꯛꯇꯤ 12 ꯁꯨꯔꯛꯑꯦ ꯍꯧꯖꯤꯛ ꯌꯥꯔꯛꯑꯦ ꯅꯥꯎꯔꯦꯝ ꯖꯦꯝꯁ ꯍꯥꯏꯔꯦꯀꯣ ꯅꯥꯎꯔꯦꯝ ꯖꯦꯝꯁꯅ ꯃꯩꯇꯩ ꯃꯌꯦꯛꯇ ꯏꯔꯛꯄꯁꯦ ꯌꯥꯝ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯃꯩꯇꯩ ꯃꯌꯦꯛ ꯄꯥꯕ ꯍꯩꯇꯦ ꯍꯥꯏꯗꯤ ꯅꯍꯥꯟꯋꯥꯏ ꯇꯝꯗꯤ ꯇꯝꯃꯝꯕꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯣ ꯁꯨꯝ ꯁꯤꯖꯤꯟꯅꯗꯕꯗꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯈꯔꯤꯕꯝ ꯚꯤꯛꯇꯣꯔꯤꯌా ꯍꯥꯏꯔꯦꯀꯣ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯚꯤꯛꯇꯣꯔꯤꯌꯥꯅ ꯍꯥꯏ ꯈꯔꯤꯕꯝ ꯚꯤꯛꯇꯣꯔꯤꯌꯥꯁꯦ ꯀꯩꯅꯣꯗꯒꯤꯔꯣ ꯑꯩꯈꯣꯏ ꯑꯩ ꯏꯄꯥ ꯃꯅꯥꯛꯀꯤꯗꯨꯔꯣ ꯑꯗꯨꯒ ꯗꯗꯥ ꯃꯣꯃꯣꯁꯨ ꯂꯥꯛꯑꯦ ꯏꯆꯥꯇꯣꯝꯕꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯔꯛꯑꯦ ꯆꯥꯔꯦ ꯍꯥꯏꯈ꯭ꯔꯣ ꯏꯆꯟ ꯇꯣꯝꯕꯤ ꯍꯥꯏꯕꯅꯤ ꯏꯆꯥ ꯇꯣꯝꯕꯤ ꯑꯇ ꯄꯥꯏ ꯑꯩꯅ ꯆꯥꯔꯦ ꯍꯥꯏꯌꯣ ꯗꯗꯥ ꯃꯣꯃꯣꯅ ꯏꯆꯟ ꯇꯣꯝꯕꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯪꯉꯦ ꯗꯗꯥ ꯆꯥꯔꯦ ꯗꯗꯥꯗꯤ ꯆꯥꯔꯕꯣ ꯍꯪꯉꯣ ꯗꯗꯥ ꯍꯛꯆꯥꯡ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯪꯉꯣ ꯈꯤꯇꯪ ꯗꯗꯥ ꯅꯥꯕꯗꯣ ꯈꯤꯇꯪ ꯅꯥꯕ ꯈꯔ ꯐꯔꯕ꯭ꯔꯥ ꯐꯔꯕ ꯍꯥꯏꯔꯣ ꯊꯨꯅ ꯐꯔꯣ ꯗꯗꯥ ꯀꯨꯏꯅ ꯅꯥꯕ ꯌꯥꯗꯦ ꯍꯥꯏꯈ꯭ꯔꯣ ꯊꯨꯅ ꯅꯥꯕ ꯐꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯀꯣꯏꯔꯛꯑꯣ ꯍꯥꯏꯌꯣ ꯂꯥꯏꯁ꯭ꯔꯝ ꯇꯣꯝꯕꯤꯅ ꯍꯦꯜꯂꯣ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯛꯑꯦ ꯍꯦꯜꯂꯣ ꯍꯥꯏꯔꯣ ꯑꯗꯨꯒ ꯅꯥꯎꯔꯦꯝ ꯁꯩꯂꯅꯤ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯂꯞ ꯌꯨ ꯍꯥꯏꯔꯛꯑꯦ ꯁꯤꯅ ꯃꯕꯣꯛ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯌꯣ ꯑꯗꯨꯒ ꯑꯃꯤꯠ ꯏꯔꯦꯡꯕꯝꯅ ꯑꯩ ꯌꯥꯎꯔꯤꯀꯣ ꯍꯥꯏ ꯏꯇꯥꯎ ꯑꯣꯍꯣ ꯌꯥꯎꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯪꯕꯤꯔꯛꯄꯒꯤ ꯉꯁꯥꯏꯒꯤꯗꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯁꯥꯔꯀꯥꯟꯗ ꯕꯦꯔꯥ ꯀꯥꯗꯅ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯅ ꯀꯀꯥ ꯑꯗꯨꯗ ꯍꯋꯥꯏꯖꯥꯔ ꯃꯔꯨꯗꯣ ꯑꯗꯨꯗ ꯀꯦꯖꯤꯗ ꯀꯌꯥ ꯄꯤꯕꯒꯦ 120 ꯂꯨꯄꯥ 110 ꯄꯤꯌꯦ ꯑꯆꯧꯕꯗꯣ ꯃꯔꯨ ꯑꯆꯧꯕꯗꯣ ꯃꯆꯥꯗꯨꯗꯤ ꯐꯪꯗꯦ ꯑꯗꯨꯒ ꯈꯔꯤꯕꯝ ꯚꯤꯛꯇꯣꯔꯤꯌꯥꯅ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯔꯛꯑꯦ ꯃꯥꯁꯦ ꯈꯨꯝꯃꯣ ꯅꯠꯇ꯭ꯔꯕ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯈꯔꯤꯕꯝ ꯚꯤꯛꯇꯣꯔꯤꯌꯥꯁꯦ ꯀꯗꯥꯏꯋꯥꯏꯗꯩ ꯑꯣꯏꯕꯤꯔꯕꯅꯣ ꯁꯤꯂꯥꯅ ꯃꯤ ꯑꯃꯈꯛ ꯑꯣꯏꯔꯝꯒꯗ꯭ꯔꯅ ꯈꯜꯂꯨꯕ ꯑꯗꯨꯗꯨꯒꯤ ꯍꯪꯖꯕꯅꯤ ꯌꯨꯝꯅꯥꯛꯁꯦ ꯑꯥ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯛꯏꯁꯦ ꯀꯅꯥꯅꯣ ꯑꯗꯨꯒ ꯗꯥꯏꯅꯥ ꯑꯀꯣꯏꯖꯝꯅ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯏꯃꯣꯏꯅꯨꯅꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯑꯩꯈꯣꯏ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯒꯤꯁꯨ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯒꯤꯁꯨ ꯃꯥꯏ ꯕ꯭ꯂꯣꯛ ꯍꯥꯡꯕꯗꯣ ꯃꯌꯥꯝ ꯆꯪꯕꯤꯔꯒ ꯕ꯭ꯂꯣꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨ ꯌꯦꯡꯕꯤꯔꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯁꯖꯦꯁꯟ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯨꯟꯂꯥꯏꯠ ꯃꯨꯟꯂꯥꯏꯠꯁꯦ ꯀꯅꯥꯅꯣ ꯑꯣꯏꯗꯦ ꯑꯩ ꯅꯤꯡꯁꯤꯡ ꯀꯥꯎꯔꯦ ꯈꯪꯉꯝꯒꯅꯤ ꯀꯥꯎꯊꯣꯛꯈꯤꯕ ꯃꯨꯟꯂꯥꯏꯠꯁꯤ ꯌꯨꯝꯂꯣꯝꯗꯒꯤ ꯑꯣꯏꯗꯣꯏꯅꯦ ꯉꯔꯥꯡ ꯕꯣꯕꯣꯛꯁꯤ ꯇꯧꯔꯛꯄꯗꯣ ꯀꯥꯎꯔꯦ ꯀꯥꯏ ꯅꯥꯎꯔꯦꯝ ꯁꯩꯂꯅꯤ ꯁꯤꯂꯥ ꯁꯤꯡꯁꯤꯡꯒꯤ ꯃꯆꯦꯅꯦ ꯅꯪ ꯈꯪꯗ꯭ꯔꯣ ꯑꯩꯗꯤ ꯈꯪꯉꯤꯅꯦ ꯉꯁꯥꯏꯒꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯕꯣꯛ ꯍꯥꯏꯗꯣ ꯈꯪꯗꯦ ꯑꯩꯗꯤ ꯈꯪꯉꯦ ꯑꯩꯗꯤ ꯈꯪꯕꯒꯤ ꯉꯁꯥꯏ ꯊꯣꯏꯊꯣꯏꯗ ꯃꯕꯣꯛꯀ ꯍꯥꯏꯗꯣ ꯃꯥ ꯀꯩꯅꯣ ꯑꯣꯏꯕꯩ ꯈꯪꯕꯩꯅꯦꯕ ꯑꯩꯗꯤ ꯍꯥꯏꯗꯣ ꯅꯪꯅ ꯀꯃꯥꯏꯅ ꯈꯪꯗ꯭ꯔꯤꯕ ꯑꯩ ꯃꯃꯤꯡꯗꯨ ꯈꯪꯗ꯭ꯔꯦꯕ ꯃꯃꯤꯡꯗꯣ ꯀꯥꯎꯔꯦ ꯍꯥꯏꯕ ꯑꯁ ꯆꯥꯛ ꯆꯥꯔꯕꯣ ꯏꯆꯦ ꯀꯧꯔꯒꯦꯀꯣ ꯁꯤꯡꯁꯤꯡꯒꯤ ꯃꯆꯦ ꯑꯣꯏꯔꯕꯅꯤꯅ ꯏꯆꯦ ꯀꯧꯔꯒꯦꯀꯣ ꯁꯤꯗ ꯑꯗꯨꯝ ꯊꯦꯡꯅꯩꯗꯨꯗꯤ ꯊꯦꯡꯅꯩꯌꯦ ꯏꯆꯦ ꯑꯃ ꯁꯤꯂꯥꯅ ꯀꯌꯥꯝ ꯊꯤꯅ ꯀꯥꯔꯟ ꯇꯥꯔꯤꯅꯣ ꯍꯥꯏꯗꯤ ꯑꯃꯨꯛꯇ ꯎꯅꯗ꯭ꯔꯤꯕ ꯃꯤꯗꯧꯅꯒ ꯋꯥꯔꯤ ꯁꯥꯕ ꯋꯥꯅꯤꯗ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯔꯛꯑꯦ ꯏꯆꯦꯅ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤꯗꯤ ꯁꯨꯡꯂꯥꯛꯇꯤ ꯂꯥꯛꯇꯦ ꯁꯪꯒꯤꯇ ꯀꯩꯅꯣꯅꯦ ꯃꯊꯪ ꯃꯌꯥꯡ ꯊꯣꯟ ꯐꯔꯀꯥꯟꯗ ꯑꯣꯏꯅ ꯂꯥꯛꯑꯣ
Sangita maibamna chakcharabo haire. Chak chare. Cheche Christina na moonlight to dadogine hai. Oh, it's okay guys. Divyan say hi haire ko. Aduga dada momona chare khara phare nangdi kai ensang charage haire. Hinjang sare na. Kari hinjang sage haba. Nga ga sai ro na ga sai ro. Tui nga ai ti. Ngai bai te ma si po. As angang oi Ngang ka. oi ba. अदुगा मथंग जना मनो सिंह ना आपको हिंदी आती है रे आती है आप कैसे हो है ग्रो ठीक हो नंग हंगो है बा आप कैसे हो हम तो ठीक हो हाँ हम तो बड़ी बात हो अच्छा अदुगा इमोइनु चैनल ना काका से सिला थैंक यू मयाम दा हाइबी बगी है रे को सिदी अखोई मयाम दम सौगना का दौने अदैदा सुम वारी सानगी बिजे हेता कावे भाई बिजे Hadi mayam na ako gi live chang ako da like number ka ho do mai na ako ju ka ho. अखोई जो हाइदी अखोई खंगना चानब जे प्रमोट तक थोप हेता काव को सब माने अखोई ना मयाम दा जो साव यादे मयाम ना जो अखोई साव यादे Adu da ningjang han ba ma darkar oi ba mayam. Ado like to biyo ano ba sang pa sing nai sai sai gi screen da double khupak na ani rak tang thabiyo. करी है नुसिना लनरी है रा हाय हाय रे अश्विन बैरवा अदुगा मनो शर्मना कइनो खंगदे लनरी ना नुंग कमानाई करी मरोनो खंगदे सिमरन हाय मनो सिंह हाय हाय बिपिन अदुगा वेंकटेश है किधर से हो सर है हम नंग है का दुरे है इधर नहीं जे Na dum hai ro. हम मणिपुर का रहने वाला हूँ नावरेम शैलिनी इचे की लाए तो सुमे इचे कौगदबनी नोमा सोइदना लाकनी ब्लेसी से याम नुंगसी है रे का No ma soi da na lak ba di khang dre adu du ga dharna ni khang de akoi pun ban mi nda di soi na ma ki pul ni akoi ju sitha dam ni na. अदुगा Chi sak sa ra bo kai jang sa ra ge. एक के सेफर्ट आई को हेलो दादा मोमोना काका से सुम येंगलगा नहा माला इदा Na ha ola ba ni ma. ए सिदे आंगा मोनथोरा दौने अदुगा संगीता माइबमना ngasi kai ensang charge hai Ngasi di kobi kang su tore kobi kang su ga ngaren kita ngam ga le du ga chare. aduga Kanya ning thogda aku la sunya e. gitu lah blessy sak tu abo hai To bo to e hayo. तो है To e mayam blessy se sanjiro ना na hai re nang sanindra ba ना oh saura nu se ma lok thung badagi Hiyai Rajkumar hi hi ko Hiyai Rajkumar hai ba Hiyai Rajkumar ki hi ji thok yam greda How is the present situations in Manipur a little bit better aduga anis chong na blessy sahi kya surage hai lesin chahi kya sura. Ha. sahi manga sure blessy Blessy wari. ma kai do Ay ako ina khuma age. aduga koi sonia na टा blessy hayeng school chaloi dro hai re चकनी चमगागा तुमगोलगा चकनी को मोसिगी दिल्ली की स्कूल जिदी हे जाहरो को स्कूल चतप मतम मतम मोयरा Tal asi madhyam talle. Tum e hogolo phaga. अखोइन तुमगोल चबदा अंगांग ए लोइसलागा लेप लेप लेर मे बस गाइना बगी अदुगा Thana macha haira. सिना Rujam. लोंगा Sanu piro. लोंगा सिलो लोथा है को हाय हाय सनाम चा हाइक्रुजम
Nasanupiro hai. Oi, mane chanupine. Ado ngangom tamoju kari mathel hai tamona. Ngasi di tamo kobi kangsu zare aduga nga kari ba? Ngaren. Ngaren kita ngam gale aduga zare tamo. Naga naga. Tamo di kay hinjang sarage. Aduga koi khanam bo chaju sange tamo itaima blessy chak charabo ado kari mathel charage live se nungaye pung kaya phok thaduino hai. Mayam Chak chare. pung mapan bok na khallaga lakpane adu yengje mapan makhai buk taduira. Ngairo. Naibia. Blessy nang ngamme ba ingon dagi. Naibia. Chenan dong yeng agi. Ogola la agi cha. Chenan dong. Nang si payam giro ai le pir jara. Kal ai inge khut. Nati ma le piyo hai bija hai ne da. Chal chalo papa le pir ge cho. Tuminna leirangge. Ai la pa. Karai yorage. Bochagi pa ga bane na. Khumuk sam bocha hai bro. Pagre ham natro. Pa ro ma. Live se pung mapan bok admaina thage na khalle akoi sak chare ado ngasidi kopi kangsu tawe bako aduduga ngaren kitang amgo chare Sangita maibam hawaijar lon rabo hawaijar se handak hafta se lepaga mathang hafta da lon ge na khalli Blessy se class kaya no Henthoi takhelabam Blessy se class kaya no karage hange je Blessy se class nursery ne ani song Blessy kay manta poke Blessy se kay manta poke ye kare October hayo hayo omta October tha da po e Blessy se Aduga koi imoinu channel na kaka hawaijar aishu yonle khara khara packeta 20 tauraga haibako yam phai haidi yumda orangani imoinu leijina yumda di lupa kun piwa kunthra piwa su yawe ko jaga da kunda yon mu yawe kunthra da yon mu yawe phai haidi mayamna kaino tawba chaningba adumaina kaino tawrido isagi chaningba chu chare mayam gi imoinu se khoi kai lam da no lai se imoinu je kai lam dagi nom ta haibiro kangsoi ngangom tamona kangsoi phamung de leire tamo ingbani na phamung de leibna khoi best tare da khoi se ja inge adu khoi di phamung da lai te phai ju koin puthore aduga maya like number ka ore se Anchal Kumari Bikram keno do hello Anchal Bikram uncle Papa के ऑफिस और आंटी अंचल और वो गुड़िया भी है हाँ भैया उधर हमारा एक भैया भी है गुड़िया भी है एक भैया है एक बाबू भी है एक गुड़िया है एक भैया है गुड़िया कौन सा बेबी बेबी अरे गुड़िया को बेबी बोलता है क्या Ma Cici Blue là ê Cici Blue Hi Blessy Hi Cici Blue hay rồi Hi Cici Blue Hi Cici Blue Hi Cici Blue Cici Blue Sakara aduga Ilyas na Nasaro hai re Mani isane Kiran blogger hello good evening hai Hello Kiran कैसे हो और नागालैंड का ब्लॉग देख रहा हूँ आजकल हम हाँ अभी तो आप लोग नागालैंड में हो अच्छे से वीडियो बनाओ और हमें देखना है लाइश्रम तोम्बी डांस तो वीडियो ब्लेसी डांस तो रोए हेंथोई तकेलंबम जो चंगबी रे मैसेज दी कखरे ब्लू ना ब्लेसी अक्टूबर डेट क्या नो है रे अक्टूबर डेट क्या नो नंगे 8 aduga akoi kaino na October gi date 8 ta imoinu channel na kaka aina hawaijar maru do kg da 150 pa idea piram gani maru akup du piram gani ado adudi yumda jo tang khopa ka siam tong oi sida yai ni si aina pakhat puje ma yai ni na phok la hogolei dor ba ai phang be sida
ꯂꯥꯛꯑꯣꯅꯦ ꯁꯤꯗ ꯀꯀꯥꯁꯦ ꯀꯀꯥ ꯆꯥꯛ ꯆꯥꯈꯤꯒꯦ ꯍꯥꯏꯕꯅꯤ ꯀꯀꯥꯁꯦ ꯁꯤꯂꯥ ꯆꯥꯛ ꯆꯥꯈꯤꯒꯦ ꯆꯥꯊꯣꯛ ꯆꯥꯊꯣꯛ ꯊꯦꯡꯉꯦꯀꯣ ꯆꯥꯊꯣꯛꯑꯣ ꯑꯗꯨꯒ ꯐꯤꯂꯤꯡ ꯁꯤꯂꯥ ꯀꯩꯅꯣ ꯁꯤꯅꯦ ꯀꯔꯥꯏꯅꯣ PHILING ꯁꯤꯅ ꯁꯤꯂꯥ ꯍꯥꯏꯗꯣꯏꯔꯥ ꯁꯩꯂꯥ ꯍꯥꯏꯗꯣꯏꯔꯥ ꯁꯩꯂꯥ ꯍꯥꯏ ꯍꯥꯏꯔꯛꯑꯦꯀꯣ ꯍꯥꯏ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯣꯏꯔꯝꯃꯣꯏꯕ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯤ ꯑꯣꯏꯔꯝꯒꯅꯦꯕ ꯑꯗꯨꯒ ꯉꯥꯉꯣꯝ ꯇꯥꯃꯣꯅ ꯏꯃꯣꯏꯅꯨ ꯀꯁꯥꯔ ꯀꯁꯥꯔꯗꯒꯤꯅꯦ ꯍꯥꯏꯕ ꯏꯃꯣꯏꯅꯨꯗꯣ ꯀꯁꯥꯔꯗꯒꯤꯔꯥ ꯍꯪꯕ ꯏꯃꯣꯏꯅꯨ ꯀꯁꯥꯔꯣꯝꯗꯒꯤꯔꯥꯅ ꯍꯪꯉꯦ ꯑꯗꯨꯒ ꯑꯅꯤꯆꯣꯡꯅ ꯀꯩ ꯂꯝꯗ ꯂꯩꯒꯦ ꯍꯧꯖꯤꯛ ꯍꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯦꯜꯂꯤꯅꯦ ꯑꯗꯨꯒ ꯆꯦꯆꯦ ꯕ꯭ꯂꯨꯅ ꯕ꯭ꯂꯦꯁꯤ ꯆꯦꯆꯦꯗꯤ ꯂꯥꯏꯛ ꯇꯧꯔꯦ ꯍꯥꯏ ꯆꯦꯆꯦ ꯕ꯭ꯂꯨꯁꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯁꯛꯇꯤ ꯆꯦꯆꯦ ꯕ꯭ꯂꯨꯅ ꯎꯔꯝꯃꯅꯤ ꯆꯦꯆꯦ ꯕ꯭ꯂꯨꯒꯤ ꯃꯁꯛꯇꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯦ ꯑꯗꯨꯒ ꯍꯦꯟꯊꯣꯏꯅ ꯕ꯭ꯂꯦꯁꯤ ꯅꯨꯡꯁꯤꯕꯤ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯔꯦ ꯃꯥ ꯌꯥꯔꯔꯣꯏ ꯃꯥ ꯂꯣꯛ ꯍꯦꯠ ꯇꯧꯔꯨꯕꯗ ꯏꯁꯩ ꯁꯛꯎ ꯌꯥꯗꯦ ꯍꯧꯖꯤꯛ ꯇꯨꯄꯣꯂꯣꯞ ꯊꯣꯉꯥꯝ ꯍꯥꯏꯕꯅꯦ ꯇꯨꯄꯣꯂꯣꯞ ꯍꯥꯏꯕꯅꯦ ꯇꯨꯄꯣꯂꯣꯞ ꯊꯣꯉꯥꯝ ꯀꯣꯟꯕꯗꯒꯤ ꯀꯣꯡꯕꯗꯒꯤ ꯍꯥꯏꯗꯣꯏꯅꯦ ꯃꯥꯏꯁꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯈꯝꯅꯥꯝ ꯕꯣꯏꯆꯥꯒꯤ ꯕ꯭ꯂꯦꯁꯤꯅ ꯄꯥꯝꯖꯕ ꯑꯦꯟꯖꯥꯡ ꯀꯔꯝꯕꯅ ꯄꯥꯝꯒꯦ ꯀꯀꯥꯗ ꯍꯥꯏꯔꯛꯑෝ ꯕ꯭ꯂꯦꯁꯤ ꯍꯥꯏ ꯅꯪ ꯀꯔꯤ ꯀꯩ ꯀꯔꯤ ꯏꯟꯖꯥꯡ ꯑꯦꯟꯖꯥꯡꯅ ꯈ꯭ꯋꯥꯏ ꯍꯥꯎꯏ ꯅꯪ ꯆꯥꯅꯤꯡꯕꯁꯤ ꯀꯩꯅꯣ ꯏꯁꯤꯡ ꯕꯨꯇꯜ ꯊꯛꯀꯅꯣ ꯃꯊꯣꯏ ꯏꯪꯉꯦ ꯀꯩ ꯌꯦꯟꯖꯥꯡꯅ ꯏꯆꯥ ꯆꯥꯅꯤꯡꯉꯤꯅ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯕ꯭ꯔꯥ ꯌꯦꯟ ꯊꯣꯡꯕ ꯆꯥꯅꯤꯡꯕ꯭ꯔꯥ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯅꯤꯡꯕ꯭ꯔꯥ ꯀꯥꯡꯁꯣꯏ ꯆꯥꯅꯤꯡꯕ꯭ꯔꯥ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯅꯤꯡꯕ꯭ꯔꯥ ꯎꯇꯤ ꯑꯣ ꯕ꯭ꯂꯦꯁꯤꯁꯦ ꯎꯇꯤꯅꯦ ꯑꯩ ꯀꯥꯎꯏꯅꯦ ꯃꯥꯗꯤ ꯎꯇꯤ ꯄꯥꯝꯖꯕꯅꯦ ꯀꯩꯅꯣꯅ ꯙꯔꯃꯦꯟꯗ꯭ꯔ ꯃꯃꯥꯅ ꯊꯣꯡꯕ ꯁꯤꯡꯍꯥꯅ ꯍꯩꯇ꯭ꯔꯤꯕ ꯍꯥꯏ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯆꯥꯅꯤꯡꯉꯤꯕ ꯑꯗꯨꯒ ꯑꯣ ꯕꯤꯔꯥꯞ ꯁꯤꯡꯍꯥ ꯍꯥꯏꯀꯣ ꯗꯦꯜꯂꯤꯒꯤ ꯄꯣꯂꯨꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛ ꯍꯥꯏ ꯄꯣꯂꯨꯁꯟꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯃꯀꯥ ꯐꯅ ꯑꯗꯨꯝ ꯄꯣꯂꯨꯁꯟ ꯋꯥꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕ ꯑꯥ ꯑꯗꯨꯒ ꯀꯣꯛ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦ ꯉꯥꯉꯣꯝ ꯃꯅꯤꯄꯨꯔ ꯍꯋꯥꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏ ꯍꯋꯥꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯇꯥꯃꯣ ꯋꯤꯛ ꯍꯟꯗꯛ ꯑꯝꯇꯪ ꯋꯤꯛ ꯂꯦꯞꯈꯤꯒꯦ ꯑꯝꯇꯪ ꯂꯦꯛꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ ꯁꯤꯂꯥꯁꯦ ꯃꯈꯨꯠ ꯅꯍꯥꯟ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯅꯥꯈꯤꯕꯗꯒꯤ ꯃꯥꯗꯣ ꯈꯤꯇꯪ ꯄꯣꯊꯥꯍꯜꯂꯒ ꯑꯃꯨꯛ ꯇꯧꯒꯦ ꯇꯥꯃꯣ ꯃꯥꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯔꯨꯝꯕ ꯄꯣꯠ ꯄꯥꯏꯕ ꯌꯥꯗꯕꯅꯦ ꯑꯗꯣ ꯅꯍꯥꯟ ꯑꯩꯅ ꯀꯨꯀꯔ ꯂꯤꯇꯔ 23ꯒꯤ ꯑꯃ ꯂꯩꯔꯛꯄꯗꯣ ꯃꯥ ꯊꯥꯡꯀꯠ ꯊꯥꯡꯗ ꯇꯧꯔꯨꯕꯗꯨꯗ ꯃꯈꯨꯠ ꯁꯒꯟꯁꯦ ꯀꯔꯤꯝ ꯄꯥꯏ ꯌꯥꯗ꯭ꯔꯦꯅ ꯇꯧꯈꯤꯕꯅꯦ ꯑꯣ ꯕꯤꯔꯥꯞ ꯁꯤꯡ ꯍꯥꯏꯌꯦ ꯄꯣꯂꯨꯁꯟ ꯍꯥꯏꯕꯅꯦ ꯍꯥꯏꯌꯦ ꯄꯣꯂꯨꯁꯟꯅꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯐꯖꯅ ꯃꯀꯥ ꯐꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯑꯅ ꯍꯥꯏꯁꯦ ꯄꯣꯂꯨꯁꯟ ꯌꯥꯝ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯅ ꯀꯅꯥꯅꯣ ꯀꯩꯅꯣꯒꯤ ꯃꯣꯏ ꯉꯁꯥꯏ ꯐꯣꯟ ꯀꯩꯅꯣ ꯇꯧꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕꯒꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯒ ꯖꯦꯁꯤ ꯂꯥꯛꯒꯅꯣ ꯂꯥꯛꯆꯁꯅꯨ ꯑꯅꯤꯁꯣꯡꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯀꯥ ꯆꯦꯆꯦ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯗꯣ ꯑꯅꯤꯁ ꯑꯅꯤꯁꯇꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯅꯤꯁꯁꯦ ꯀꯩꯅꯣꯗꯣ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯅꯤꯁꯇꯣ ꯅꯠꯇ꯭ꯔꯣ ꯑꯅꯤꯁꯁꯦ ꯀꯩꯅꯣꯗ ꯂꯩꯕꯗꯣ ꯀꯔꯤꯕ ꯀꯩꯅꯣꯗ ꯍꯥꯟꯅ ꯂꯩꯔꯝꯕꯗꯣ ꯄꯇꯦꯜ ꯆꯦꯁꯔꯣꯝ ꯂꯩꯔꯝꯕꯗꯩ ꯄꯇꯦꯜ ꯆꯦꯁꯇ ꯆꯦꯟꯈꯤꯕꯗꯣ ꯂꯩꯔꯝꯕꯗꯣ ꯏꯂꯤꯌꯥꯁ ꯍꯥꯏꯅꯦ ꯑꯩ ꯗꯗꯥ ꯑꯣꯏꯊꯣꯛꯂꯅꯤ ꯍꯦꯟꯊꯣꯏꯅ ꯕ꯭ꯂꯦꯁꯤꯁꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏ ꯒ꯭ꯌꯥꯟꯁꯨ ꯌꯥꯝ ꯇꯥꯏ ꯌꯥꯝꯁꯨ ꯉꯥꯎꯁꯟꯅꯩ ꯒ꯭ꯌꯥꯟꯁꯨ ꯌꯥꯝ ꯇꯥꯏ ꯒ꯭ꯌꯥꯟꯁꯨ ꯌꯥꯝ ꯇꯥꯗꯦ ꯑꯗꯣ ꯕꯤꯔꯥꯞ ꯁꯤꯡꯅ ꯕ꯭ꯂꯦꯁꯤꯁꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯍꯥꯏ ꯀ꯭ꯂꯥꯁ ꯅꯔꯁꯔꯤ ꯀꯥꯔꯦ ꯕ꯭ꯂꯦꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯣꯏꯆꯥꯒꯤꯅ ꯀꯀꯥꯁꯨ ꯄꯥꯝꯃꯦ ꯎꯇꯤꯗꯣ ꯁꯤꯡꯖꯨ ꯑꯃ ꯁꯨꯔꯒ ꯆꯥꯕꯗꯣ ꯍꯥꯏꯔꯛꯑꯦ ꯅꯪ ꯍꯣꯔꯦꯟ ꯍꯧꯒꯠꯄꯗ ꯁꯤꯗ ꯅꯀꯣꯛ ꯌꯩꯅꯤꯀꯣ ꯃꯊꯛꯇ ꯃꯆꯥ ꯊꯣꯛ ꯌꯦꯡꯉꯣ ꯁꯤꯗ ꯌꯩꯅꯤꯀꯣ ꯐꯨꯛꯂ ꯍꯧꯒꯠꯄꯗ ꯑꯗꯨꯗꯤ ꯀꯞꯆꯅꯤ ꯑꯗꯨꯅ ꯐꯨꯜꯂ ꯍꯧꯒꯠꯀꯅꯣ ꯇꯨꯃꯤꯟꯅ ꯍꯥꯏꯕ ꯑꯝꯇ ꯐꯝꯃꯒ ꯂꯩꯖꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯗꯦ ꯅꯠꯇꯗꯤ ꯂꯥꯏꯛ ꯃꯨꯊꯠꯇꯣꯏꯅꯦ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯊꯝꯃꯨ ꯂꯥꯛꯑꯣ ꯉꯥꯉꯣꯝ ꯇꯥꯃꯣꯅ ꯗꯦꯜꯂꯤ ꯍꯥꯠꯇ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯇꯦꯝ ꯐꯪꯕ ꯃꯥꯜꯂꯦ ꯐꯪꯉꯦ ꯗꯦꯜꯂꯤ ꯍꯥꯠꯇ ꯇꯥꯃꯣ ꯐꯖꯅ ꯁꯨꯅ ꯐꯪꯉꯦ ꯆꯥꯕ ꯊꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯃꯅꯤꯄꯨꯔꯒꯤꯁꯨ ꯀꯩꯅꯣ ꯍꯥꯡꯉ ꯂꯩꯌꯦ ꯁ꯭ꯇꯣꯜ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯒ ꯗꯗꯥ ꯃꯣꯃꯣꯅ ꯕ꯭ꯂꯦꯁꯤ ꯏꯪꯗ꯭ꯔꯣ ꯏꯁꯤꯡ ꯊꯛꯏꯗꯨꯕꯣ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯁꯨꯅꯤꯕꯂꯥ ꯀꯔꯥꯝꯅ ꯃꯃꯥ ꯍꯦꯜꯂꯣ ꯇꯧꯔꯛꯀꯦ ꯃꯃꯥ ꯍꯥꯏꯔꯛꯑꯦ ꯄꯤꯔꯛꯀꯦ ꯑꯩ ꯈꯟꯒꯦꯅꯦ ꯑꯝꯇ ꯐꯖꯅ ꯐꯝꯃꯣ ꯏꯃꯥ ꯏꯕꯦꯝꯃ
ꯊꯣꯏꯊꯣꯏ ꯂꯥꯛꯑꯣ ꯐꯖꯅ ꯑꯝꯇ ꯐꯝꯃꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯝꯇ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛꯇꯪ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯀꯩꯅꯣ ꯂꯥꯏꯠ ꯃꯨꯠꯊꯠꯂꯅꯤ ꯌꯥꯔꯦ ꯑꯗꯨ ꯁꯤꯗꯩꯗ ꯊꯝꯃꯒ ꯁꯥꯟꯅ ꯂꯥꯛꯑꯣ ꯁꯤꯗ ꯅꯪ ꯀꯣꯏꯆꯠ ꯆꯠꯄꯗꯣ ꯁꯤꯗ ꯌꯩꯒꯗ꯭ꯔꯥ ꯄꯥꯈꯠꯂꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯍꯧꯖꯤꯛ ꯁꯟ ꯏꯔꯣꯏ ꯈꯣꯡꯕꯗ ꯈꯣꯡꯉ ꯂꯩꯅꯤꯗꯣ ꯑꯗꯨꯒ ꯑꯩ ꯀꯣꯛ ꯌꯥꯝ ꯅꯥꯏꯌꯦ ꯁꯤꯗ ꯁꯤꯕꯛꯇ ꯑꯝꯇ ꯅꯥꯏꯌꯦ ꯑꯩ ꯅꯥ ꯐꯅꯕꯅꯦ ꯁꯨꯅꯤꯕꯂꯥꯅ ꯍꯦꯜꯂꯣ ꯍꯥꯏꯔꯛꯑꯦꯀꯣ ꯁꯅꯥꯝꯆꯥꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯔꯛꯑꯦ Thank you 하이도크로. thank you ꯑꯗꯣ ꯁꯣꯝꯗ ꯐꯖꯅ ꯑꯣꯟꯁꯤꯜꯂꯛꯑꯒ ꯃꯌꯥꯝ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯖꯦꯕ ꯑꯗꯣ ꯉꯔꯥꯡꯗꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯒ ꯌꯥꯝ ꯍꯪꯕꯗꯣ ꯉꯁꯤ ꯑꯝꯇ ꯍꯪꯉꯨ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯊꯕꯛ ꯈꯨꯀꯟꯁꯦ ꯃꯌꯥꯝ ꯊꯕꯛ ꯄꯤꯔꯤꯅꯦ ꯑꯩꯅ Keitel bazargi keitel phambi myamje. Sugumbaje sik siktane moi dillenjarisi. ꯑꯗꯨ ꯅꯪꯁꯨ ꯗꯤꯜ ꯂꯦꯜꯂꯤꯅꯦꯕ ꯑꯩꯁꯨ ꯍꯧꯖꯤꯛꯇꯩ ꯇꯝꯃꯒꯦ ꯁꯤꯅꯤ ꯀꯗꯥꯏꯅꯣ ꯆꯠꯂꯤꯗꯨꯕꯣ ꯆꯦꯆꯦ ꯕ꯭ꯂꯨꯒꯤ ꯀꯩ ꯍꯥꯏꯅꯣ ꯗꯤꯜꯂꯤꯒꯤ ꯏꯔꯥꯡꯗꯤ ꯍꯥꯏꯔꯛꯑꯦ ꯉꯥꯎ ꯗꯦꯜꯂꯤꯒꯤ ꯏꯔꯥꯡꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯇꯥꯃꯣ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯏꯪꯊꯈ꯭ꯔꯦ ꯑꯩ ꯉꯝꯃꯔꯣꯏ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯌꯦꯛꯑꯣ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯌꯦꯛꯄ ꯂꯩꯕꯅꯤ ꯆꯦꯆꯦ ꯕ꯭ꯂꯨꯅ ꯕ꯭ꯂꯦꯁꯤ ꯆꯦꯆꯦꯒꯤ ꯄꯄꯥꯒꯤ ꯐ꯭ꯔꯦꯟ ꯑꯃ ꯗꯦꯜꯂꯤꯗ ꯂꯩꯌꯦ ꯍꯥꯏꯕꯅꯦ ꯗꯦꯜꯂꯤ ꯀꯋꯥꯏꯗ ꯂꯩꯔꯤꯅꯣ ꯆꯦꯆꯦ ꯕ꯭ꯂꯨ ꯆꯦꯆꯦ ꯕ꯭ꯂꯨꯁꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦꯁꯨ ꯈꯨꯝꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯃꯤꯠꯅ ꯃꯦꯁꯦꯖ ꯁꯨꯝ ꯄꯥꯔꯤ ꯏꯇꯥꯎꯕꯤ ꯑꯩꯁꯨ ꯍꯥꯏ ꯏꯇꯥꯎ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯉꯁꯤꯁꯤꯕꯣ ꯏꯇꯥꯎꯁꯦ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯕ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯕ ꯃꯥꯜꯂꯦꯀꯣ ꯀꯨꯟꯗꯣ ꯂꯩꯕꯥꯛ ꯀꯨꯟꯗꯣ ꯍꯥꯏꯕꯗꯣ ꯏꯇꯥꯎꯅꯅꯦꯕ ꯅꯣꯏ ꯏꯇꯥꯎꯁꯤ ꯌꯥꯗ꯭ꯔꯦ ꯑꯩ ꯀꯣꯛ ꯌꯥꯗ꯭ꯔꯕꯅꯤ ꯃꯌꯥꯝ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯀꯥꯎꯕꯒꯤ ꯈꯔ ꯂꯩꯔꯗꯤ ꯑꯩꯈꯣꯏꯒꯁꯦ ꯑꯅꯤꯁꯨ ꯀꯥꯎꯔꯛꯇꯣꯏ ꯆꯤꯂꯥꯗꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯀꯅꯥꯅꯣ ꯀꯔꯤ ꯊꯕꯛꯀꯤꯅꯣꯅꯦ ꯑꯗꯨ ꯃꯇꯝꯗꯨꯗꯅꯦ ꯑꯩꯅ ꯌꯨꯝ ꯊꯣꯛꯂꯛꯇꯣꯏꯁꯦ ꯍꯧꯖꯤꯛ ꯄꯣꯛꯇꯤ ꯂꯩꯃꯤꯟꯅꯈꯤꯅꯤ ꯃꯇꯣꯟꯗ ꯑꯗꯨꯝ ꯊꯝꯃꯝꯗꯣꯏꯅꯦ ꯑꯩ ꯀꯔꯤꯝ ꯑꯉꯥꯡ ꯍꯥꯏꯔꯝꯗꯕꯤꯗ ꯑꯃꯁꯦ ꯉꯁꯤ ꯁꯣꯏ ꯀꯞꯇꯣꯏꯅꯦ ꯁꯤꯂꯥ ꯑꯩ ꯍꯥꯏꯕꯗ ꯃꯀꯣꯛꯁꯤ ꯌꯩꯔꯒꯅꯤ ꯀꯞꯇꯣꯏꯁꯦ ꯑꯇꯩ ꯑꯃꯐꯥꯎ ꯅꯠꯇꯦ ꯑꯩꯁꯨ ꯊꯝꯃꯒꯦ ꯑꯗꯨ ꯁꯣꯏ ꯀꯞꯀꯅꯤ ꯍꯥꯏꯗꯤ ꯃꯥ ꯄꯨꯛ ꯃꯥ ꯍꯧꯒꯠꯄꯩꯗꯅꯦ ꯅꯠꯇꯦꯗ ꯁꯤꯗ ꯃꯥꯁꯤ ꯃꯌꯥꯝ ꯌꯩꯅꯦꯕ ꯃꯃꯥꯡꯗ ꯌꯥꯎꯍꯟꯒꯦꯅ ꯐꯝꯍꯟꯒꯦ ꯇꯧꯕꯅꯦꯕ ꯁꯣꯝꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯌꯥꯔꯦ ꯁꯤꯗ ꯐꯝꯃꯒ ꯌꯦꯛꯎ ꯂꯥꯛꯑꯣ ꯃꯃꯥ ꯇꯧꯔꯒꯦ ꯅꯠꯇꯦ ꯅꯪ ꯀꯩꯅꯣꯗꯣ ꯑꯁꯤ ꯃꯀꯣꯛꯁꯤꯗ ꯍꯧꯒꯠꯂꯛꯄꯗꯅꯦ ꯍꯣꯏ ꯁꯤ ꯑꯩ ꯕꯛ ꯂꯥꯎ ꯊꯝꯃꯒꯦꯕ ꯊꯦꯡꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯥ ꯀꯞꯈꯤꯗꯣꯏꯅꯦ ꯀꯩꯝꯇ ꯑꯗꯨꯒ ꯌꯦꯛꯑꯣꯏ ꯑꯃꯒꯤ ꯅꯪꯅ ꯕꯣꯏ ꯑꯍꯟ ꯑꯍꯟꯕ ꯇꯣ ꯂꯩꯕꯥꯛ ꯀꯨꯟꯗꯣ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯅꯠꯇꯕ ꯕꯣꯏ ꯑꯩꯈꯣꯏꯒꯤ ꯄꯨꯔꯛꯑꯣ ꯕꯣꯏꯆꯥꯅ ꯗꯦꯜꯂꯤꯁꯦ ꯄꯨꯡ ꯀꯌꯥꯗ ꯃꯝꯒꯦ ꯑꯌꯦꯛꯄ ꯇꯥꯃꯣ ꯌꯥꯎꯍꯧꯕꯅꯦ ꯍꯧꯒꯠꯂꯣ ꯕ꯭ꯂꯦꯁꯤ ꯁꯦ ꯂꯥꯏꯚ ꯌꯥꯎꯗ꯭ꯔꯦ ꯀꯀꯥ ꯁꯥꯎꯔꯦꯀꯣ ꯍꯥꯏ ꯇꯣ ꯕ꯭ꯂꯦꯁꯤ ꯂꯥꯏꯚ ꯌꯥꯎꯗꯕꯩ ꯀꯀꯥ ꯁꯥꯎꯔꯦ ꯍꯥꯏꯁꯦ ꯗꯦꯜꯂꯤꯁꯦ ꯍꯧꯖꯤꯛꯇꯤ ꯉꯟꯅ ꯃꯝꯃꯦ ꯄꯨꯡ 6:30ꯗ ꯃꯝꯃꯝꯃꯅꯤ 6:30 ꯇꯥꯗ꯭ꯔꯤꯉꯩꯗ ꯅꯠꯇꯦꯗ ꯃꯝꯃꯕ 6ꯇ ꯄꯨꯡ ꯃꯝꯃꯕ ꯄꯨꯡ 5:30ꯗ ꯁꯟꯙ꯭ꯌꯥ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄꯗꯣ ꯑꯣꯏꯔꯦ 6 ꯑꯗꯥꯏꯗ ꯃꯝꯃꯝꯃꯅꯤ 6ꯇꯗꯤ ꯄꯨꯔꯥ ꯃꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯀꯨꯟꯗꯣꯗ ꯁꯤꯜꯂꯞ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯎꯋꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯧꯒ꯭ꯔꯤꯒꯁꯨ ꯁꯤꯟꯇꯛ ꯇꯧꯔ ꯃꯌꯥꯝ ꯄꯥꯝꯅꯔꯤꯁꯦ ꯑꯦꯟ ꯑꯦꯁ ꯗꯤ ꯀꯗꯣꯝꯗ ꯂꯩꯒꯦ ꯑꯦꯟ ꯑꯦꯁ ꯗꯤꯗꯤ ꯇꯥꯃꯣ ꯀꯩꯅꯣꯗ ꯑꯦꯟ ꯑꯦꯁ ꯗꯤꯒꯤꯁꯦ ꯑꯩ ꯀꯃꯥꯏꯅ ꯈꯪꯗꯦ ꯇꯥꯛꯁꯤꯒꯦ ꯑꯩꯈꯣꯏ ꯂꯥꯏꯌꯦꯡꯐꯝꯗꯅꯦ ꯈꯪꯉꯦ ꯑꯗꯨꯕꯨꯗꯤ ꯃꯥꯏꯀꯩꯗꯣ ꯑꯩꯗꯤ ꯈꯪꯉꯣꯏ ꯍꯥꯏꯕ ꯀꯩꯅꯣꯗꯒꯤꯗꯤ ꯁꯤꯄꯤꯗꯒꯤꯗꯤ ꯌꯥꯝ ꯊꯥꯞꯄꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩ ꯖꯒꯥꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯇꯥꯏꯐꯝꯁꯦ ꯄꯤꯔꯛꯑꯣ ꯄꯦꯟꯁꯤꯜ ꯀꯔꯥꯏ ꯄꯦꯟꯁꯤꯜ ꯅꯠꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯇꯨꯃꯤꯟ ꯆꯦꯆꯦ ꯂꯩꯌꯨꯀꯣ ꯕ꯭ꯂꯨꯅ ꯄꯥꯟ ꯏꯔꯣꯝꯕ ꯏꯠ ꯇꯧꯔꯦ ꯍꯥꯏꯔꯤꯌꯦ ꯑꯣ ꯆꯦꯆꯦ ꯕ꯭ꯂꯨ ꯃꯉꯥꯏꯔꯦꯗ ꯃꯅꯤꯄꯨꯔꯤꯁꯨ ꯏꯪꯂꯤꯁꯁꯨ ꯌꯥꯜꯅ ꯌꯥꯟꯗꯅ ꯉꯥꯡꯉꯤꯕ ꯗꯦꯁꯤ ꯄꯦꯟꯁꯤꯜ ꯄꯨꯔꯛꯑꯅꯨ ꯌꯥꯔꯦ ꯆꯦꯆꯦ ꯕ꯭ꯂꯨꯁꯦ ꯃꯁꯛ ꯐꯖꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯧꯕ꯭ꯔꯣ ꯃꯨꯕ꯭ꯔꯣ ꯀꯨꯂꯩ ꯀꯨꯆꯨꯔꯣ ꯑꯗꯨꯒ ꯑꯃꯅ ꯀꯦ ꯇꯨꯡꯁꯤ ꯍꯥꯏꯔꯣ ꯍꯥꯏ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯊꯣꯏꯅꯨ ꯈꯣꯝꯗ꯭ꯔꯥꯝꯅ ꯗꯦꯜꯂꯤꯁꯤ ꯏꯪꯕ꯭ꯔꯣ ꯍꯧꯖꯤꯛ ꯇꯥꯃꯣ ꯇꯨ ꯑꯩꯈꯣꯏ ꯕ꯭ꯂꯥꯡꯀꯦꯠ ꯈꯣꯡ ꯆꯨꯞꯆꯜꯂꯦ ꯑꯗꯨꯅ ꯁꯤ ꯈꯔ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯈꯔꯗꯤ ꯏꯪꯉꯦꯅ ꯗꯦꯜꯂꯤꯁꯦ ꯌꯥꯝ ꯏꯪꯉꯦ ꯍꯧꯖꯤꯛ ꯊꯣꯏꯊꯣꯏꯁꯨ ꯖꯦꯀꯦꯠ ꯂꯤꯠꯈ꯭ꯔꯦ ꯋꯤꯟ ꯄ꯭ꯔꯨꯐꯀꯤꯅꯦ ꯃꯥ ꯂꯤꯠꯂꯤꯁꯤꯅ ꯃꯃꯥꯅ ꯅꯪꯅ ꯀꯥꯏꯗꯔꯛꯄꯅꯦ ꯑꯩꯒꯤ ꯖꯦꯀꯦꯠꯁꯦ ꯑꯕꯗꯨꯜ ꯁꯂꯥꯝ ꯌꯨꯝꯗꯒꯤ
Bluna blessy kai kari it tawrage hare. Thì nang cái charage hangi chiche blue na. Ai Cái nó nang chả bדם ta han hai go. ai na Phazan yenga hayo. na Na do kai hai no. English kai hai ge. Ado hai ra na hai ra di Manipur da na hai ra di kai no kang ro ya. Nga hai bai tri ma. Hai bai te ba. Aduga Yan, ngangon yan. tamona metro line je kaino da lei deba magenta da lei deba tamo. Yare hando omlen matho hando. Aidi yam sang madi na te. Wow, set mare. Aduga kaino kaka boisa ki Manipur di mari makai da mamme hai yumdana mamam gani yumda di nganna nongan baju thuwa yumdana sida ju nongan ba sida di nongan do pung tare taram dai ro nongan ba taruk makai Pung taruk makai da mami. pung taruk makai tar du bokta mamni tawri ba ko sida da pung tare taram dai da ne ngale tare ta di phajana ngale ngan ba bu Mama sari flower ya. aduga achom kainabati devi ko kari thabak tauge amta haibirakani khalli sijigi matang je akoi 30k yoraga haina je na hana haigre adubok tangai biro aduga akoi premlata ju changi kakagi hakam sidi hai ai je adu hakam je pangchan da chaling al ju thengla ju ite pangtam tumninge hai tare hoji kan je aduga momo mangang chana hakam mai ong su chalakador se da momo na blessy na chaba blessy na chaba hobro hai re blessy na hai bagi na chaba hobro Awe. aduga anis na kari henjang na ihau hauge hai hojikti hojik Isi kaino. winter sangam ni na hojikti ayam loi haure adu silagi di akhanna bakhara kaktang hawe hai silagi hai lake Nga thong le yaw ha. Mama ina hang bida tayo. aidi nga budi tharoi ne hawe di Napan thok na ba? Te flower apomba. premlata na blessy chak charabo hai re Chak chak. Chare. Ne prem lata je ngasi di yahu thengi da. aduga Prem lata ichi ko dira ichi prem lata atum ko ro jira. Kano tawrabo na badi kamai tawrage hawraktrabra. blue na blessy bye bye hai re Chiche blue na bye. aduga Bye, bye, premlata na bye, kaide bye, hakam chanba paisa tingdabni adune free bo ere de khodi phajan challe ai ta paisa lor madi khanga dabni Sungkang hakam sunjam bu challa. adi paisa ga lor madi ko etta mai mi chi ushalla ga khanga dabni pakthar ga is lo khure he thoi lo khure he ai kano je comment laktabida message laktabida amuk heng tograba yengini ngasai heng togibida aduga kaino na lakte thoiba ki ai sai hai pictru tumning dribo hai tumning dri Nang dito tumba yade. duga prem lata na Hanggang na jambal base yade ko. Nang yan si. ifat phate ima amukna ai amukna tawlei re haba aduni ne haidi na bje aduni kan torga haidi hidak ka chara phalo phagi du oide haba chabit na bani na tawgam jabum khang du tormani Naubi oina happy family hai thank you aduga se kaka boisana tamo Manang Jair, thank you. yendi hongbro ngana kaya pige haiba yena sidaida chani piba jaga lei chani kun piba jaga lei ko khoi broiler do aduga ngana khoi gi kaino je ahing bo itadi roje kg ama phaba kg ama ya tabdo chani yang khai awain pi
chani humpu pibasu yawe haidi chani yankai didi tadre hingba oitardi aduga akhoi fresh oiraga rau gumbajida sidi asibadi oiba aduga yam fresh oibaduna chani adwaida phange Premlata na haujikna isase adum solaga leire hai Premlata masaje adi ifat fatawdo adum sol leibdo lei haba adune nuaite vitamin gumba kara sasalo layeng bada mathong rong khang di vitamin naga layeng yi khangdi ni haina da tari bane sidai nupi masam sange ning thaujam mempik hai wakal gi pukai ka kadi thabak sangdre hujikan loiramdri aidi sak to aga thabak loisilure hai akhoi jo se live ani subani ko ahan mado heng tawdana chappada gi tokhrabani sina ani subu tawrei ne isi la khini na am tawrei ne si ise gi da makhallaga ne tawrei je ngangom tamona sida pung manga da hai ko nongan bagi do ngani tamona pung manga da hai je khoang na to kano thoi da kano tawon ga hai ro nang di mana ye ona puthurei ne thoi nang ni ye ke di leitra mama do ye le ba nang mama thabak bi le ba aduga thoiba ke aisna alu bu ke apiri ge hai alu do nan kunthra ra da ne lupa sama adi kumunga lupa kun joina keji ma lawra di lupa kunthra oi bu ko kunthra ra kullu moina adu kunthra ra male adu duga keji manga gi moi pulla le me adu duna ba jama kari no idi hakam chan loi he mangsa tabam Syamchan Meitei haibako hai Prem Latana blessy na wakhal gi pukai haiba marol se yam nungsiye wakal gi pukai kakadi thabak chingre kakana ngarang hairami dudi ain matam khara live te sanga khiroi thoi na hairami dudi kaka thabak khara chillena hayeng khale ga kong ga changkani haida aduga ning thokjam memping no o ai ngairambagi yam harawe haire ko aduga naubi oinam na hawaijar yamna puba chatpagi pakhatpa yamna nungsiye hawaijar yon bagi chapagi matang je nungti ge dum pakhale da ba yumdagi ek tholokpadagi adum wakhanda sitradi haiba haidi mayam yomjan bire haje mathanga muk yolaka yonbagi thokpadadi handaki leira moidra hetak muk khanmudo mana dum khalla haiba sikala to Okay. कौन सा कलर किया करना red Prem Latana sila mathangi nangna Okay. mahingi heba sila mahingi nangna takpado aisu semaga taiba hore hai kana bani ko na adum let na tayo bu ko kana ba dum khanga kani yengo akhoi gina sidaida tulsi amuk phang da sum taw bojida khara lepa silagina ado mana tayingi matam da magonda yam nungai na haiba masana jo ai mo hakam chan sila muk chan ado mina ai blessy school lokthok loksin taw da sum mi myam guardian myam thengna da da moina su ui dina khara padhare e hai gum taw e moina su hadi ka kana di nungti gi lemina na khangde ba ga nong phadu kan taw bani na moina hai ai na su dum khale khara handa ba mari nang jidi ma gi be ma tolumu jidi aduga akhoi khamnam boichana tamo se tumning ba male hai saidi hakam pakchana chala gyan ta de ado hogi hogi ka chutum do di na te ko haide phawung chang ju tum moe ba habit oir kem taw re hakam chan je ai chi hakam chan bai wari yim ne ke akhoi lekai de ne akhoi kaino da akhoi maning lekai hai tare akhoi lekai dina ta ba maning lekai degi akhoi ine akhoi a maning di sana saw gi da mu chalu do ko no ba adolom da akhoi ine jing am le me ko haidi lekai gi ine jing hai tare
ꯑꯩꯈꯣꯏꯗ ꯍꯦꯛ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯩꯈꯣꯏ ꯏꯆꯦꯁꯤꯡꯅ ꯑꯇꯩꯗꯤ ꯐꯤꯒ ꯌꯥꯝ ꯀꯟꯅ ꯁꯥꯔꯤꯉꯩ ꯀꯣꯟꯗ ꯐꯤ ꯁꯥ ꯀꯣꯟꯗ ꯐꯤ ꯌꯥꯝ ꯀꯟꯅ ꯁꯥꯕꯗꯨꯗ ꯍꯧꯖꯤꯛꯀꯤ ꯏꯅꯦꯗ ꯁꯨꯝ ꯊꯕꯛꯀꯤ ꯏꯃꯥ ꯍꯣꯏ ꯎꯅꯕ ꯂꯥꯛꯄꯁꯦ ꯏꯆꯦ ꯍꯣꯏꯒꯤ ꯐꯤ ꯁꯥꯐꯝꯗꯨꯗ ꯆꯪꯒꯅꯤ ꯅꯪ ꯀꯔꯤ ꯐꯤꯅꯣ ꯑꯗꯨ ꯅꯣꯏ ꯌꯦꯡꯗꯣꯏꯅꯦꯕꯀꯣ ꯀꯣꯟꯗ ꯐꯝꯃꯒ ꯐꯤ ꯁꯥ ꯀꯣꯟꯗ ꯐꯝꯃꯒ ꯑꯗꯨꯒ ꯑꯌꯨꯛ ꯉꯟꯇꯥꯗꯅꯦ ꯂꯥꯛꯏ ꯀꯩꯅꯣꯗ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗꯅꯦꯕ ꯂꯥꯛꯏꯁꯦ ꯍꯀꯥꯝꯁꯦ ꯄꯪꯆꯟꯗ ꯆꯟꯕ ꯑꯗꯩ ꯀꯩꯅꯣ ꯏꯅꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯤ ꯍꯣꯏꯅ ꯏꯅꯦ ꯀꯩꯅꯣ ꯍꯀꯥꯝ ꯌꯥꯝ ꯆꯜꯂꯤꯁꯦ ꯉꯟꯅ ꯍꯧꯒꯠꯄꯩꯔꯥ ꯇꯨꯝꯅꯤꯡꯕ꯭ꯔꯥ ꯍꯥꯏ ꯇꯨꯝꯅꯤꯡꯕꯩ ꯅꯠꯇꯦ ꯍꯥꯏ ꯀꯩꯒꯤꯅꯣ ꯍꯀꯥꯝ ꯌꯥꯝ ꯆꯜꯂꯤꯗꯤ ꯑꯗꯨꯒ ꯍꯥꯏꯔꯒ ꯀ꯭ꯋꯥ ꯆꯥꯗꯕꯩꯅꯦ ꯀ꯭ꯋꯥ ꯍꯦꯛ ꯆꯥꯕ ꯐꯗꯣꯏꯅꯦ ꯃꯌꯥꯝ ꯂꯥꯏꯛ ꯅꯝꯕꯤꯌꯣ ꯂꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯂꯥꯏꯐꯇ ꯃꯨꯠꯍꯜꯂꯅꯤ ꯀꯔꯤꯅꯣ ꯑꯔꯤꯕꯝ ꯍꯦꯔꯣ ꯀꯔꯤ ꯍꯥꯏꯅꯣ ꯊꯕꯤꯠ ꯁꯔꯃ ꯍꯥꯏꯔꯣ ꯑꯔꯤꯕꯝ ꯊꯕꯤꯠ ꯁꯔꯃ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯅꯦ ꯍꯦꯜꯂꯣ ꯑꯪꯀꯜ ꯑꯩꯈꯣꯏꯒꯤ ꯆꯥꯏꯗꯣ ꯒꯌꯥꯕꯇꯤꯗꯨꯅ ꯂꯧꯔꯛꯂꯒ ꯑꯪꯀꯜꯒꯤ ꯂꯥꯏꯐꯇꯣ ꯑꯦꯟ ꯇꯧꯔꯦ ꯍꯥꯏꯅ ꯑꯗꯨꯒꯤꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯩꯅꯦ ꯉꯁꯥꯏ ꯒꯌꯥꯕꯇꯤ ꯀꯔꯤ ꯑꯩ ꯉꯁꯥꯏ ꯃꯦꯁꯦꯖ ꯂꯣꯏꯁꯤꯟꯈꯤꯕꯗꯨꯒꯤꯔꯣ ꯃꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯏ ꯍꯥꯏꯕꯁꯦ ꯃꯥꯅ ꯏꯕꯗ ꯁ꯭ꯄꯦꯂꯤꯡ ꯁꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯦꯜꯂꯣ ꯑꯪꯀꯜ ꯑꯩꯈꯣꯏꯒꯤ ꯆꯦꯗꯣ ꯍꯥꯏꯕꯅꯦ ꯒꯌꯥꯕꯇꯤꯗꯣ ꯒꯌꯥꯕꯇꯤ ꯑꯉꯥꯡꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯑꯣꯏꯔꯝꯒꯅꯦꯕ ꯃꯧꯄꯥ ꯑꯣꯏꯔꯝꯒꯅꯦꯕ ꯐꯣꯟ ꯇꯧꯔꯛꯂꯒ ꯑꯪꯀꯜꯒꯤ ꯂꯥꯏꯐꯇꯣ ꯑꯦꯟ ꯇꯧꯔꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯩꯅꯦ ꯍꯥꯏꯕ ꯑꯣꯀꯦ ꯑꯣꯀꯦ ꯆꯤꯆꯦꯅ ꯃꯦꯁꯦꯖ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯂꯥꯏꯐꯇ ꯂꯣꯏꯈ꯭ꯔꯕ ꯈꯣꯠꯄ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯇꯠꯈ꯭ꯔꯦꯗꯅ ꯑꯗꯨꯗꯨꯒꯤꯅꯦꯕ ꯐꯣꯟ ꯅꯝꯕꯔ ꯍꯥꯟꯅ ꯂꯧꯔꯣ ꯍꯥꯏ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯩ ꯃꯇꯥꯡꯗ ꯑꯣꯏꯔꯝꯒꯅꯤ ꯇꯥꯃꯣꯅ ꯍꯥꯏꯁꯤꯅ ꯑꯗꯨꯒ ꯁ꯭ꯌꯥꯟ ꯈꯣꯝꯗ꯭ꯔꯥꯝꯅ ꯀꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯏꯉꯨꯗꯝ ꯆꯤꯇ꯭ꯔꯥꯁꯨ ꯆꯪꯕꯤꯔꯛꯑꯦ ꯍꯥꯏ ꯀꯀꯥ ꯏꯅꯝꯃ ꯕ꯭ꯂꯦꯁꯤ ꯍꯥꯏ ꯍꯜꯂꯣ ꯆꯤꯇ꯭ꯔꯥ ꯑꯗꯨꯒ ꯔꯟꯖꯤꯠ ꯑꯦꯂꯥꯡꯕꯝ ꯃꯍꯤꯡꯒꯤꯁꯤ ꯑꯃꯨꯛꯇꯪꯒ ꯍꯥꯏꯕꯤꯔꯛꯑꯣ ꯏꯌꯥꯝꯕ ꯍꯥꯏ ꯑꯩ ꯍꯥꯏꯌꯣ ꯍꯥꯏꯔꯣ ꯅꯪ ꯍꯥꯏꯌꯣ ꯑꯩꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯀꯩꯅꯣꯅꯤꯗ ꯇꯨꯜꯁꯤ ꯃꯅꯥꯗꯣ ꯑꯗꯨꯗꯣ ꯐꯖꯅ ꯁꯨꯔꯅꯤꯗꯅ ꯁꯨꯔꯒ ꯃꯍꯤꯗꯣ ꯊꯝꯃꯅꯤ ꯑꯗꯨꯒ ꯆꯥꯃꯁ ꯑꯅꯤꯃꯨꯛꯀꯤ ꯆꯥꯡꯁꯦ ꯂꯧꯊꯣꯛꯑꯅꯤ ꯑꯗꯨꯒ ꯑꯔꯦꯝꯕꯗꯣ ꯑꯗꯨꯝ ꯂꯩꯍꯧꯗꯣꯏꯅꯤꯀꯣ ꯆꯥꯃꯁ ꯑꯅꯤꯃꯨꯛꯀꯤ ꯆꯥꯡꯒꯤ ꯃꯍꯤꯗꯨꯗ ꯑꯦꯂꯣꯕꯦꯔꯥ ꯆꯥꯃꯁ ꯑꯃ ꯑꯗꯨꯒ ꯈꯣꯍꯤ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯒ ꯊꯤꯠꯂꯅꯤ ꯑꯗꯨ ꯊꯤꯠꯂꯒ ꯊꯝꯃꯅꯤ ꯑꯗꯨꯗꯨꯒ ꯃꯥꯏꯁꯦ ꯅꯨꯡꯗꯥꯡꯗ ꯈꯇꯪ ꯇꯧꯅꯕꯅꯤꯀோ ꯑꯗꯨꯗꯨꯒ ꯃꯥꯏ ꯇꯥꯊꯣꯛꯑꯅꯤ ꯃꯥꯏ ꯇꯥꯊꯣꯛꯑꯕ ꯃꯇꯨꯡꯗ ꯁꯪꯒꯣꯝ ꯑꯅꯧꯕꯗꯣ ꯂꯩꯔꯒꯗꯤ ꯇꯧꯕꯤꯔꯣ ꯂꯩꯇ꯭ꯔꯒꯗꯤ ꯇꯧꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯁꯤꯡ ꯑꯆꯝꯕꯅꯦ ꯂꯩꯔꯒꯗꯤ ꯁꯪꯒꯣꯝ ꯑꯅꯧꯕꯗꯨꯅ ꯃꯥꯏꯁꯦ ꯍꯥꯟꯅ ꯃꯥꯏ ꯇꯥꯊꯣꯛꯑꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯁꯤꯡꯅ ꯇꯧꯔꯒ ꯅꯥꯟꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯈꯤꯇꯪ ꯀꯪꯉꯛꯄꯗꯨꯗ ꯉꯁꯥꯏꯒꯤ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯈꯤꯕꯗꯣ ꯀꯔꯤꯝꯇ ꯌꯥꯟꯗꯕ ꯇꯨꯜꯁꯤ ꯃꯍꯤꯗꯣ ꯑꯗꯨꯗꯣ ꯑꯃꯨꯛ ꯇꯩꯁꯟꯕꯤꯔꯅꯤ ꯍꯥꯏꯗꯤ ꯃꯍꯤꯡ ꯇꯧꯔꯤꯕ ꯖꯒꯥꯁꯤꯗ ꯈꯔ ꯍꯦꯟꯅ ꯇꯩꯕꯤꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯅꯣꯏꯔꯒ ꯇꯩꯔꯅꯤ ꯑꯗꯨ ꯇꯩꯔꯕ ꯃꯇꯨꯡꯗ ꯃꯤꯅꯤꯠ 10ꯗꯒꯤ ꯇꯥꯗꯅ ꯊꯝꯗꯣꯏꯕ ꯑꯗꯨ ꯍꯦꯛ ꯃꯤꯅꯤꯠ 10 ꯐꯥꯔꯦ ꯍꯥꯏ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯆꯝꯕ ꯑꯁꯥꯕꯁꯨ ꯅꯠꯇꯕ ꯇꯣꯇꯤ ꯀꯣꯟꯖꯤꯟꯗꯒꯤ ꯇꯥꯔꯛꯄ ꯏꯁꯤꯡꯗꯣ ꯑꯗꯨꯗꯨꯅ ꯃꯥꯏ ꯇꯥꯊꯣꯛꯑꯅꯤ ꯑꯗꯨ ꯇꯥꯊꯣꯛꯑꯕ ꯃꯇꯨꯡꯗ ꯃꯥꯏꯁꯦ ꯐꯖꯅ ꯀꯪꯍꯜꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄꯦꯁ ꯑꯃ ꯁꯦꯝꯈꯤꯕꯗꯣ ꯑꯗꯨꯗꯣ ꯇꯩꯔꯒ ꯊꯝꯗꯣꯏꯕ ꯑꯗꯣ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯕꯁꯤꯗ ꯀꯩꯒꯨꯝꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯁꯨꯅꯦ ꯑꯩꯈꯣꯏꯁꯤ ꯊꯥ 1.5 ꯃꯃꯥꯡꯒꯤ ꯗ ꯕ꯭ꯂꯣꯛ ꯑꯃ ꯌꯥꯎꯔꯝꯒꯅꯦꯕ ꯔꯦꯠ ꯃꯍꯤꯡꯒꯤ ꯍꯤꯗꯥꯛꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯕ꯭ꯂꯣꯛ ꯁꯦꯝꯖꯈꯤꯕꯅꯦ ꯑꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯗꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯁꯨꯃꯥꯏꯅ ꯄꯔꯦꯡꯅ ꯍꯥꯏꯈꯤꯕꯁꯤꯗꯗꯤ ꯀꯥꯎꯊꯣꯛꯄꯁꯨ ꯍꯥꯏꯗꯤ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯕ ꯌꯥꯎꯔꯝꯒꯅꯦꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯈꯤꯕꯅꯦ ꯊꯥ 1.5 ꯃꯃꯥꯡꯒꯤꯗ ꯌꯦꯡꯕꯤꯌꯣ ꯍꯪꯀꯠꯂꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛꯇꯨꯗ ꯐꯖꯅ ꯑꯗꯨꯗ ꯌꯥꯎꯕꯅꯦ ꯅꯪꯅ ꯊꯣꯛꯄ ꯁꯪꯉꯣ ꯒ꯭ꯔꯤꯟ ꯄꯦꯁ ꯁꯦꯝꯕꯗꯣ ꯇꯩꯔꯕ ꯃꯇꯨꯡꯗꯗꯤ ꯃꯥꯏ ꯇꯥꯔꯔꯣꯏ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯇꯥꯊꯣꯛꯑꯅꯤꯀꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯃꯇꯝꯗꯗꯤ ꯑꯝꯇ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯅꯨꯡꯗꯥꯡꯗ ꯈꯛꯇꯪ ꯁꯤꯖꯤꯟꯅꯒꯗꯕ ꯑꯗꯨꯒ KH ꯊꯣꯏꯕꯅ ꯍꯥꯏꯁꯦ ꯁꯤꯂꯥꯁꯦ ꯀꯛꯆꯤꯡꯒꯤ ꯃꯩꯇꯩ ꯍꯤꯗꯥꯛꯇꯣ ꯇꯩꯗꯕ ꯖꯥꯠꯂꯥ ꯍꯥꯏꯕꯅꯦ ꯀꯛꯆꯤꯡꯒꯤ ꯀꯔꯤ ꯃꯩꯇꯩ ꯍꯤꯗꯥꯛ ꯃꯩꯇꯩ ꯅꯠꯇꯦ ꯃꯩꯇꯩ ꯍꯥꯏꯕ ꯃꯩꯇꯩ ꯍꯤꯗꯥꯛ ꯇꯩꯗꯤꯌꯦ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯣ ꯕ꯭ꯂꯦꯁꯤꯁꯤꯗꯤ ꯃꯄꯥꯟꯗ ꯅꯪꯅ ꯁꯪꯅꯤꯡꯕ ꯑꯃ ꯁꯪꯉꯣ ꯍꯥꯏꯕꯁꯤꯗꯗꯤ ꯀꯩꯅꯣ ꯑꯗꯨꯕꯣ
lay apom lay apom di angang mo sanggadawni keno mane sidayda mana onadana samjangreba Oh. sango sidayda angang mo samjalo tay Green this is the sunshine. ai sizinadida sigi sidi tulsi managi sidi jam jamba potni dana ko sim yum da ju phangba ngak to oi adu dugi sizinabani ai atai haidi molom cream gari garami na mayam haide eboko ado amta sizinade I know sunshine, Mama. I want the pakwa pura haida kanoba I know see the among green to sang grape stuff. ai kadai bu pa gar ge kan do kakchingi maitei hidak to sizinada mai tai hai ne mai tai hi dak hai ba kurum ba ma pijari phadam ma adu kadai ya ur ge ti ni silaji dedura dalar si purple si makaji paro oh naurem tumbim cha devina wakhan gi pukaida nungsiba aikhoidi nungsidro blessy aidi blessy bu nungsi haire Nushi. You are Nushi, me, ma'am, you Nushi. aduga Dhanjit official hi Dhanjit na aduga hi sanam cha haikru jamna message ka kre mai je koi prem lata gi na kakagi hakam chali se karigumba ama pijaradi phadau malida hai khang de kai gum cha ga dra akoi yum ju chan ngai kai le gi Mama, loina maksar ya Mama, ya kya karna hai? red color aduga 19 user ju chang ai hoje sidayda red 19 user ji yam theng chang ai da mane yahau thenge ngasidi wakan kitang nuai bra ngarang wakan nuai te habdo khoi ju nuai te ko inamma chak charabo hai chak chare 19 user di kai jang charage 19 user. Dhanjit official na kikora kaya no kangde prem lata na nogle aduga 19 user na blessy di ude kai dauri ge blessy drawing mam color yam tauri color kan chang hello hayo Dung dung. humang na prik chawi blessy mangai humang chawi ji After you have a good love, Mama, me, ma'am, that. laiba ulo laiba khupa je ngo khoi ge humang na cho le ma ji Mama, give mi sumain to bode akhoi ge thoi thoi je yengo mun na yeng bada thaina Chinese film da makok na loina mak akhoi ge kano tawraga maru kok thoga tunglom da sam saang na kha pudo akhoi ge jetli oi mat film da aduman mneng khang bra ya ja khange soina sitna kok thog hai tung da sang ga sa pudo aduga ngangum tamona bai tawrage hakam lakle tamo potha biro good night good night sanam chai krujamna iyambagi icha se nungsiye hare thank you hai ro blessy na nungsi hare ne aska menyam le ga chingdaro ma chingdaro ha ba 19 user na inamma kai ansang chage habjirna ja si je kopi kang chu sare nga papa ngasi di kaina thengire ke lokin kaino kai pa thoktre chak charabo papa hare chak chare Papaya. kai haidina Papaya. Can I know Papa? blessy de kaurei I Papa not ai blessy ne After me, ma'am, the blessy. Ayo, kana. khange papa na phagi to ne papa aduga si naurem tumbim cha debina kakchingi nate bonila gi haibiyo ai nogle ai ngasa kakchingi gi dai ne nte da moi sum hai na ri ne moi se khoi se kaka ai mo na ga kana to bu da khangde ai yon ba da khamnam boichana tamogi samdo amuba sango adu oiradi hen naha oirani hai ko ma na ha oining di ai na angu sange na tawne hai ra ke ba ma na ha oining da ba gi maram je ma na ngam thorak pa ma na tong thorak pa Sila kayo sang dai no. nang changning bam chang ma na ngang thorak pa ma na tong thorak pa je ahal man nga ta ne ba ta thorak ba isai khang de adu na masam na na ha masak na na or ga
ꯃꯥꯅ ꯇꯧꯊꯣꯔꯛꯄꯁꯦ ꯆꯥꯟꯅꯔꯔꯣꯏꯅ ꯃꯁꯥꯅ ꯈꯪꯉꯕ ꯑꯗꯨꯗꯨꯒꯤ 19 ꯅꯪꯅ ꯁꯪꯅꯤꯡꯕ ꯁꯪꯉꯣ ꯅꯪ ꯑꯁꯥꯝ 19 user nang nungaire kaka ngasidi khara thengkhre hai phare phare thengjaraju wakhan nungairi do yam phare aduga dada momona blessy good night mitche yadre hayeng amuk thengnarase hai Good night, nungsibi Momo. hai good night dada hai gro se sonam to onthoro good night good night se dada good night hai je dada hakchang ngamdamne phare nang adu yawde nang hayeng gai hayhelaro brown color guys kare brown color na I ngasai yekkhibane blessy je anam ka le yadre good night hai karo dada momo good night thoiba case na tumbi masa ai soi khre hai ko ngasai boni la ka ching ge hainam do black color oh ngasai gi KLOKY to bodo happy person ne haba kaino do mai computer laptop ta gi chang pa gi or mane aduga priyanandana macha bema nangi bababu nate hairi do kari gino hai blessy yenga o sida hai 19 user na blessy yung ti yenga o ye se marai bakto ke am phagem ti yenga ge ye yare wah yam phare lai bak sidi aduga kainona mabok mempikna blessy good night hai good night aduga friday fet na Sarojini Nagar ban oiribo Sarojini Nagar je oidaba male akhoi na handi chalu daina mamang gi tu da mamang hafta da chalu jadi oihogde aduga thoiba ki aisna bonila se sen tanba kauyai haibirini ai kana kauyai dagi haibini tanba kauyai dagi ai kaino ai khangdre pawa hitre dada momona blessy se saure ko good night hairak tabai to kaka se saure good night hairak tabai haire good night amta haigro se good night hai kaka ye dada je Good night. तो दादा तो गुड नाइट हाई करे 19 user ना याम नुंसी blessy हाई रे को अदुगा मेधान औरेमना blessy से मसक यामना फजेये वा ngang बसु याम हाइये नुंसी ये हाई रे thank you hai karo Thank you. अदुगा my voice ना hello all the best for your exam जी हाई रे को Okay. अदुगा खमनम बोइचा काका बोइचा ना अहनगा लेमिनबसे वखल यामना थोकपने पौताक यामना पीबने blessy से लाइबक याम फैये है kai gin लाइबक फै है ताकले अहनगा लेमिनरगा दी पौताक पी है बने दा आइदी अहनगा पुना लेमिनब अदुगा color sangpa mata tapna sangadaba प्रियांदना blessy से यामना फजै को बाबा ममाना हाइबा यावको हैरे hoi hayo कोमक्त्रे blessy ji mata नारेम तो मिमसा blessy की लाइबक्ति आइसु फै कैसु खल्लुनु blessy gi mama blessy लाइबक्ति आइसु कै laibok phabi oi dene ai ngasi laibok phari su dra रोशन थोकचोमना हवाई जाय याम हावे है रोहन थोकचोम है बा आइना रोशन ना पागर बा thank you hawai jar hawai happy bagi रोमियो खाइदेम हाय हाय अखोय जे हुजिं मापन ग मिनिट तरुक चले मापन ग मिनिट 30 द लोसल जेना No. अखोय सिदैदा थबक खर जुलाई बको आई वीडियो हयेंग अयुकी थागना बजु एडिट तौगदौने बा अदुना अखोय मिनिट 3 दंगा तौजरम की लाइट से अदु लाइव से अदुगा अमुक हयेंग अमुक तौबा याब्रेंगे रोमियो हाय हाय आईबी सिंहा हाय रोहन थोकचोमना चाक चारबो हाय चाक चारे सिलाना खुमग्रो
ꯆꯥꯛ ꯆꯥꯔꯦ ꯔꯣꯍꯟꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯀꯝꯄ꯭ꯔꯥꯕꯦꯟꯇ ꯍꯥꯏꯔꯣ ꯍꯥꯏ ꯍꯥꯏ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯉꯁꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯥꯏꯚ ꯇꯧꯕꯁꯦ ꯉꯁꯥꯏ ꯂꯥꯏꯚ ꯅꯨꯡꯉꯥꯏꯅ ꯇꯧꯔꯤꯉꯩꯗ ꯃꯣꯕꯥꯏꯜꯁꯦ ꯑꯃꯨꯛ ꯆꯞꯇꯅꯀꯣ ꯅꯦꯠ ꯌꯥꯗꯕꯩꯔꯥ ꯀꯩꯅꯣ ꯆꯞꯄꯗꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯒ ꯑꯃꯨꯛ ꯍꯧꯅ ꯑꯃꯨꯛ ꯇꯧꯔꯛꯄꯅꯦ ꯉꯁꯤꯗꯤ ꯄꯨꯡ 8:30ꯗꯒꯤ ꯍꯧꯕꯅꯦ ꯂꯥꯏꯚ ꯇꯧꯕꯗꯣ ꯃꯇꯝ ꯈꯔ ꯁꯪꯉꯦꯅ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯩꯅꯣꯅ ꯔꯣꯍꯟ ꯊꯣꯛꯆꯣꯝꯅ ꯑꯥꯎ ꯆꯥꯔꯦ ꯆꯥꯔꯦ ꯁꯤ ꯍꯥꯏꯔꯛꯄꯀꯣ ꯃꯦꯗꯥ ꯅꯥꯎꯔꯦꯝꯅ ꯕ꯭ꯔꯣ ꯅꯨꯡꯇꯤꯒꯤ ꯊꯥꯕ꯭ꯔꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯍꯥꯏꯕꯅꯦ ꯊꯣꯏꯊꯣꯏ ꯑꯝꯇ ꯂꯥꯡꯅꯣ ꯅꯪ ꯉꯁꯥꯏꯗꯤ ꯁꯨꯡꯌꯦꯡꯗꯤ ꯌꯦꯡꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤꯗꯤ ꯊꯥꯗꯦ ꯑꯗꯣ ꯃꯇꯝ ꯁꯪꯉꯗꯤ ꯑꯗꯨꯝ ꯊꯥꯏ ꯉꯔꯥꯡꯁꯨ ꯁꯪꯕꯩ ꯊꯥꯔꯛꯑꯦ ꯉꯁꯤꯒ ꯍꯌꯦꯡꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯐꯪꯉꯒꯗꯤ ꯍꯌꯦꯡꯁꯨ ꯊꯥꯖꯔꯛꯀꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅꯟꯗꯅ ꯇꯥꯃꯣ ꯏꯇꯩꯃ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯤꯕ ꯑꯣꯏꯕꯤꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅꯟꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯀꯃꯦꯟꯁꯤꯡꯁꯦ ꯑꯝꯇ ꯂꯣꯏ ꯄꯥꯊꯣꯛꯑꯝꯈꯤꯒꯦ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯁꯤꯗ ꯅꯥꯎꯔꯦꯝ ꯇꯣꯝꯆꯥꯅ ꯍꯌꯦꯡꯁꯨ ꯂꯥꯏꯚ ꯇꯧꯔꯛꯑꯣ ꯍꯣꯏ ꯇꯧꯖꯔꯛꯀꯦ ꯃꯇꯝ ꯐꯪꯉꯒꯗꯤ ꯀꯀꯥ ꯕꯣꯏꯆꯥꯒꯅ ꯀꯀꯥꯒꯤ ꯕ꯭ꯂꯦꯁꯤ ꯇꯨꯝꯃꯒꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯝꯇ ꯍꯥꯏꯔꯛꯑꯣꯌꯦ ꯀꯀꯥꯅ ꯑꯝꯇ ꯍꯥꯏꯗꯣꯛꯈ꯭ꯔꯣꯁꯦ ꯒꯨꯗ ꯅꯥꯏꯠ ꯑꯝꯇ ꯍꯥꯏꯒ꯭ꯔꯣ ꯇꯨꯝꯒꯤꯅꯣꯌꯦ ꯕ꯭ꯂꯦꯁꯤꯅ ꯑꯗꯨꯒ ꯗꯗꯥ ꯃꯣꯃꯣꯅ ꯀꯀꯥ ꯍꯌꯦꯡ ꯐꯖꯅ ꯌꯥꯎꯔꯒꯦ ꯐꯤꯚꯔꯁꯦ ꯑꯃꯨꯛ ꯇꯧ ꯑꯃꯨꯛ ꯇꯧ ꯂꯩꯔꯦ ꯌꯥꯝꯗꯤ ꯌꯥꯎꯅꯤꯡꯉꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯗꯧꯅꯦ ꯀꯩꯅꯣ ꯇꯧꯔꯒ ꯂꯥꯏꯚꯁꯦ ꯃꯣꯃꯣꯁꯨ ꯄꯣꯊꯥꯔꯣ ꯍꯥꯏꯗꯤ ꯍꯛꯆꯥꯡ ꯉꯝꯗꯕꯅꯤꯅꯀꯣ ꯃꯄꯥꯟꯗ ꯆꯠꯄ ꯌꯥꯗꯦ ꯅꯥꯎꯔꯦꯝ ꯇꯣꯝꯆꯥ ꯗꯦꯕꯤꯅ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯐꯔꯛ ꯀꯥꯖꯤ ꯍꯥꯏꯔꯦ ꯇꯨꯝꯃꯣ ꯑꯗꯨꯒ ꯔꯣꯍꯟ ꯊꯣꯛꯆꯝꯅ ꯆꯦꯁꯦ ꯋꯥꯔꯕ ꯃꯥꯜꯂꯦ ꯍꯥꯏ ꯑꯗꯨꯒ ꯃꯦꯙꯥ ꯅꯥꯎꯔꯦꯝꯅ ꯊꯝꯆꯞ ꯋꯥꯗꯦꯗ ꯄꯤꯔꯛꯑꯦ ꯑꯥꯏ ꯕꯤ ꯁꯤꯡꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯕꯦꯁꯤ ꯄ꯭ꯔꯤꯌꯥꯅꯟꯗꯁꯨ ꯀꯂꯔ ꯒꯨꯗ ꯅꯥꯏꯠ ꯇꯥꯃꯣ ꯇꯧꯕꯁꯤꯅꯤ ꯏꯇꯩꯃ ꯏꯆꯦ ꯕ꯭ꯂꯦꯁꯤ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯑꯗꯨꯗꯤ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯗꯤꯌꯔ